ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯄ ꯊꯛꯅꯕꯗꯤ ꯌꯥꯎꯗꯦ ꯆꯥꯅꯕ ꯈꯛꯇꯅꯤ ꯄꯨꯔꯛꯄ ꯁꯤꯗ ꯊꯝꯃꯕ ꯃꯜꯂꯕ ꯇꯦꯕꯜ ꯑꯁꯤꯗ ꯑꯃꯨꯛ ꯊꯝꯕ ꯁꯤꯡꯖꯨꯒꯤ ꯃꯊꯦꯜ ꯕꯤꯞ ꯁꯤꯡꯖꯨ ꯁ꯭ꯄꯥꯏꯁꯤ ꯕꯤꯞ ꯁꯤꯡꯖꯨ ꯁ꯭ꯃꯣꯛ ꯄꯣꯛ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯊꯣꯡꯕ ꯌꯥꯕ ꯁ꯭ꯄꯥꯏꯁꯤ ꯁ꯭ꯔꯦꯗꯦꯠ ꯆꯤꯀꯟ ꯐꯣꯟ ꯅꯝꯕꯔꯁꯤ ꯂꯩ ꯂꯥꯛꯁꯜꯂꯦ ꯆꯤꯀꯟ ꯄꯤꯀꯜ ꯆꯤꯀꯟꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯩꯇꯩ ꯃꯌꯦꯛꯅ ꯊꯥꯔꯤ ꯑꯈꯪꯕ ꯃꯤꯅ ꯄꯥꯕꯤꯔꯛꯑꯣ ꯁꯣꯏꯕꯨꯝ ꯑꯀꯪꯕ ꯕꯦꯝꯕꯨ ꯁꯨꯠ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯁꯣꯏꯕꯨꯝ ꯍꯥꯏ ꯃꯜꯂꯕ ꯇꯦꯕꯜ ꯑꯁꯤꯗ ꯐꯖꯔꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤ ꯀꯛꯄ ꯍꯧꯖꯤꯜꯂꯗꯧꯕ ꯀꯛꯄ ꯑꯣꯛ ꯀꯛꯄ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯊꯦꯜ ꯑꯁꯤꯕꯨ ꯁ꯭ꯃꯣꯛ ꯄꯣꯛ ꯃꯅꯤꯄꯨꯔꯅ ꯄꯤꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤ ꯄꯥꯏꯔꯦꯍꯦ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯄꯥꯏꯔꯛꯑꯦ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯥꯎꯟ ꯁ꯭ꯀ꯭ꯔꯤꯟ ꯅꯥꯀꯟꯗ ꯊꯣꯛꯍꯟꯖꯔꯤꯕ ꯑꯁꯤꯃꯛ ꯁ꯭ꯃꯣꯛ ꯄꯣꯛ ꯃꯅꯤꯄꯨꯔꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯗ ꯎꯕ ꯐꯪꯕ ꯃꯃꯤ ꯑꯃꯅꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯍꯣꯠꯅꯕ ꯀꯟꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯃꯣꯛ ꯄꯣꯛ ꯃꯅꯤꯄꯨꯔꯁꯨ ꯑꯃꯅꯤ ꯇꯤꯜꯍꯧ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯤꯜꯍꯧ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯒꯤ ꯍꯧꯕ ꯂꯣꯀꯦꯜꯒꯤ ꯊꯥꯡ ꯑꯁꯤꯅ ꯐꯣꯔꯦꯟꯒꯤ ꯃꯑꯣꯡꯗ ꯂꯣꯀꯦꯜꯒꯤ ꯊꯥꯡ ꯑꯁꯤꯅ ꯐꯣꯔꯦꯟꯒꯤ ꯃꯑꯣꯡꯗ ꯇꯤꯜꯍꯧ ꯃꯜꯂꯕ ꯀꯠꯇꯤꯡ ꯕꯣꯔꯗ ꯑꯁꯤꯗ ꯍꯔꯤꯕꯣꯞꯁ ꯄꯠ ꯑꯊꯠꯄ ꯃꯔꯣꯏꯕꯥꯛ ꯐꯗꯤꯒꯣꯝ ꯄꯨꯕ ꯆꯅꯝ ꯄꯥꯏꯈꯠꯂꯕ ꯆꯅꯝ ꯄꯨꯕ ꯁꯨꯝꯕꯟ ꯑꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯈꯣꯟ ꯑꯁꯤꯗ ꯍꯥꯞꯆꯟꯕ ꯁꯨꯝꯕꯟ ꯃꯆꯥꯕꯨ ꯈꯣꯟ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏ ꯈꯣꯟꯁꯦ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯨꯍꯣꯡꯕꯗ ꯈꯣꯟ ꯊꯤꯟꯕ ꯀꯥꯏꯅꯁꯨ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯈꯣꯟꯁꯦ ꯈꯪꯗꯕ ꯑꯗꯣ ꯑꯩꯗꯤ ꯁꯨꯝꯕꯟ ꯑꯁꯤꯗ ꯆꯅꯝ ꯑꯁꯤ ꯖꯛ ꯄꯥꯝꯃꯨꯕꯗꯒꯤ ꯆꯅꯝꯁꯦ ꯈꯦꯊꯖꯕ ꯆꯅꯝ ꯀꯣꯠꯄ ꯇꯥꯞ ꯄꯥꯏꯈꯠꯄ ꯆꯅꯝ ꯄꯨꯔꯛꯄ ꯊꯝꯕ ꯁꯤꯡꯁꯤ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯈꯠꯄ ꯁꯤꯡ ꯄꯨꯕ ꯁꯨꯝꯕꯟꯗ ꯍꯥꯞꯄ ꯖꯛ ꯁꯨꯒꯥꯏꯖꯕ ꯇꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯇꯣꯏꯈ꯭ꯔꯕ ꯁꯤꯡ ꯀꯣꯠꯄ ꯁꯤꯡ ꯄꯨꯔꯛꯄ ꯊꯝꯕ ꯑꯁ ꯁꯤꯠ ꯂꯥꯎꯗ꯭ꯔꯦ ꯂꯩꯈꯠꯄ ꯕꯪ ꯈꯥꯡ ꯂꯥꯛꯑꯦ ꯈꯥꯡ ꯅꯠꯇꯦ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗꯦ ꯑꯣꯛ ꯄꯨꯔꯛꯄ ꯈꯨꯠꯅ ꯍꯦꯛꯇ ꯇꯥꯞ ꯄꯥꯏꯕ ꯊꯥꯗꯖꯕ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯖꯤꯟꯕ ꯄꯨꯂꯞꯅ ꯈꯥꯕꯩ ꯂꯥꯛꯑꯦ ꯑꯣꯠꯄ ꯇꯞꯅ ꯑꯣꯠꯄ ꯑꯁ ꯁꯤꯗꯤ ꯎꯒꯤ ꯈꯥꯕꯩꯗꯣ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯁꯣꯏꯔꯦ ꯈꯥꯕꯩ ꯁꯣꯏꯔꯦ ꯈꯥꯕꯩ ꯑꯃ ꯁꯤꯜꯂꯒ ꯂꯥꯛꯆꯕ ꯎꯒꯤ ꯈꯥꯕꯩ ꯑꯁ ꯑꯣꯠꯄ ꯀꯣꯛꯏꯍꯦ ꯆꯣꯡꯉꯛꯏꯍꯦ ꯑꯣꯠꯄ ꯐꯖꯅ ꯑꯣꯠꯄ ꯇꯤꯜꯍꯧ ꯂꯥꯛꯁꯟꯕ ꯆꯅꯝ ꯂꯥꯛꯁꯟꯕ ꯇꯦꯖꯄꯇꯥ ꯂꯥꯛꯁꯟꯕ ꯅꯠꯇ꯭ꯔꯒꯅ ꯇꯦꯖꯄꯇꯥ ꯂꯥꯛꯁꯟꯕ ꯇꯤꯜꯍꯧ ꯆꯅꯝ ꯇꯦꯖꯄꯇꯥꯒꯤꯗꯃꯛꯇ ꯑꯣꯠꯄ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯊꯥꯗꯕ ꯂꯪꯁꯟꯕ ꯎ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯠꯄ ꯐꯖꯅ ꯑꯣꯠꯄ ꯂꯨꯅ ꯅꯥꯟꯅ ꯅꯝꯅꯕ ꯑꯣꯠꯄ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯃꯔꯨ ꯃꯔꯥꯡ ꯈꯖꯤꯛꯇꯪ ꯆꯥꯏꯁꯤꯟꯖꯕ ꯃꯆꯨ ꯂꯥꯛꯑꯦ ꯆꯥꯟꯅꯒꯗꯕ ꯆꯥꯡ ꯈꯖꯤꯛꯇꯪ ꯃꯣꯔꯣꯛ ꯑꯁꯨꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯔꯣꯛ ꯑꯀꯨꯞꯄ ꯆꯥꯏꯁꯟꯖꯕ ꯖꯔ ꯆꯥꯏꯁꯟꯕ ꯌꯥꯔꯒꯗꯕ ꯑꯣꯠꯄ ꯐꯖꯅ ꯑꯣꯠꯄ ꯆꯥꯟꯅꯒꯗꯕ ꯆꯥꯡꯗ ꯊꯨꯝ ꯆꯥꯏꯁꯟꯕ ꯌꯥꯛꯄꯤꯗ ꯕꯤꯂꯥꯏ ꯆꯞ ꯆꯥꯕꯤ ꯕꯤꯂꯥꯏ ꯁꯤꯔꯤ ꯍꯥꯏꯅ ꯍꯩꯕ ꯖꯧꯗ ꯑꯣꯠꯄ ꯑꯂꯨꯕꯨ ꯃꯥꯜꯂꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯈꯖꯤꯛꯇꯪ ꯑꯃꯨꯛ ꯂꯤꯛꯅ ꯍꯩꯖꯤꯟꯖꯕ ꯁꯣꯏꯕꯨꯝ ꯄꯨꯔꯛꯄ ꯆꯥꯏꯁꯟꯖꯕ ꯌꯥꯝꯅ ꯍꯥꯎꯔꯒꯗꯕ ꯃꯥꯟꯕ ꯀꯨꯞꯄ ꯐꯖꯅ ꯀꯨꯞꯈ꯭ꯔꯕ ꯃꯨꯟꯕ ꯉꯥꯏꯕ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯗ꯭ꯔꯤꯛ ꯍꯥꯏꯅ ꯁꯧꯔꯤ ꯁꯣꯏꯕꯨꯝꯒꯤꯗꯃꯛꯇ ꯈꯥꯕꯩ ꯑꯁꯤꯃꯨꯛ ꯊꯥꯗꯖꯔꯒ ꯑꯣꯠꯄ ꯈꯨꯝꯈ꯭ꯔꯕ ꯀꯪꯁꯤꯜꯂꯛꯄ ꯅꯞ ꯍꯥꯏꯅ ꯂꯥꯎꯁꯤꯜꯂꯛꯄ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯖꯤꯔꯤꯅ ꯍꯩꯖꯤꯟꯖꯕ ꯖꯤꯔꯤꯅ ꯔꯥꯎꯟ ꯑꯣꯏꯅ ꯍꯩꯕ ꯆꯥꯡꯗ ꯂꯩꯔꯕ ꯃꯨꯟꯕ ꯉꯥꯏꯔꯕ ꯃꯔꯣꯏꯕꯥꯛ ꯐꯗꯤꯒꯣꯝꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯌꯧꯁꯤꯜꯂꯛꯄ ꯆꯥꯏꯁꯤꯟꯕ ꯈꯥꯕꯩ ꯂꯥꯛꯁꯤꯜꯂꯛꯑꯒ ꯑꯃꯨꯛꯇꯪ ꯂꯥꯁ ꯑꯣꯏꯅ ꯑꯣꯠꯄ ꯌꯥꯔꯒꯗꯕ ꯃꯨꯜꯂꯛꯑꯕ ꯈꯥꯕꯩ ꯑꯃꯃꯨꯛ ꯁꯤꯜꯂꯦ
ꯈꯖꯤꯛꯇꯪ ꯀꯣꯠꯄ ꯈꯖꯤꯛꯇꯪ ꯍꯥꯞꯊꯖꯕ ꯃꯍꯤ ꯑꯃꯨꯛ ꯀꯣꯠꯄ ꯍꯥꯞꯊꯖꯕ ꯃꯁꯜ ꯑꯃꯅꯤꯗꯪ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯗꯛ 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 ꯅꯤꯛꯑꯦ ꯍꯥꯏꯔꯒ ꯖꯣꯔꯣ ꯍꯥꯏꯅ ꯈꯔ ꯍꯩꯊꯖꯕ ꯄꯨꯂꯞ ꯇꯥꯔꯛꯈꯤꯗ꯭ꯔꯕ ꯇꯣꯠꯄ ꯃꯇꯨꯝꯁꯤ ꯑꯃꯨꯛ ꯂꯥꯛꯁꯟꯕ